ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯊꯝꯂꯛꯄꯗ ꯋꯥꯈꯜ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ. ꯌꯦꯡꯂꯨ ꯈꯨꯗꯤꯡ ꯃꯣꯃꯣꯟ ꯅꯣꯛꯐꯦꯠ ꯑꯋꯥꯕ ꯑꯃ ꯈꯪꯗꯅ ꯂꯩꯕ ꯃꯇꯝꯅꯤ. ꯃꯁꯥꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯂꯩꯀꯥꯏ ꯑꯗꯨꯗꯒꯤ ꯃꯤꯅ ꯇꯝꯂꯛꯇꯅ ꯇꯥꯏ. ꯑꯗꯨꯕꯨ ꯋꯥꯈꯜ ꯂꯩꯕꯤ, ꯂꯥꯏꯔꯤꯛ ꯍꯩꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ. ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯊꯥꯖꯗꯦ. ꯊꯥꯖꯧ ꯍꯥꯏꯕ ꯑꯃ ꯌꯥꯗꯦ. ꯑꯗꯨꯕꯨ ꯑꯩ ꯑꯃꯅ ꯇꯧꯗꯅ ꯃꯤꯅ ꯍꯦꯛꯇ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯄ ꯌꯥꯕ ꯅꯠꯇꯦ. ꯑꯗꯨꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯍꯪꯗꯕ ꯅꯠꯇꯦ, ꯌꯥꯝꯅ ꯍꯪꯉꯤ. ꯑꯗꯨꯕꯨ ꯇꯧꯗꯦ ꯈꯪꯗꯦ ꯍꯥꯏꯕ ꯋꯥ ꯅꯠꯇꯅ ꯇꯥꯕ ꯇꯁꯦꯡꯅ ꯐꯪꯗꯦ. ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯉꯁꯤꯗꯤ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ. ꯃꯕꯣꯛ ꯏꯟꯗꯨ ꯑꯗꯨ ꯃꯁꯨ ꯍꯜꯂꯛꯇ꯭ꯔꯕꯗ ꯅꯨꯡꯁꯥ ꯊꯤꯔꯝꯃꯤ. ꯏꯟꯗꯨ ꯃꯃꯧ ꯅꯨꯄꯤ ꯃꯦꯝꯆꯥ ꯇꯥꯅꯕ ꯍꯥꯏꯔꯤ. "ꯍꯩ ꯃꯦꯝꯆꯥ, ꯏꯁꯨ ꯁꯅꯥ ꯍꯜꯂꯛꯇ꯭ꯔꯤꯅꯦ. ꯃꯥꯕꯨ ꯅꯪꯉꯣꯟꯗ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯣ? ꯃꯇꯝꯅꯒ ꯃꯇꯝ ꯐꯠꯇꯕꯅꯦ. ꯑꯩ ꯄꯥꯈꯠꯂꯤꯅꯦ." ꯃꯅꯦꯝ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯇꯥꯔꯒ ꯃꯈꯨꯠ ꯑꯗꯨ ꯐꯗꯤ ꯑꯃꯅ ꯇꯩꯊꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ. ꯇꯁꯦꯡꯅ ꯃꯝꯕꯗꯤ ꯑꯣꯏꯗ꯭ꯔꯤ, ꯑꯗꯨꯕꯨ ꯌꯥꯆꯪꯂꯛꯄꯒꯤ ꯃꯝꯂꯤ ꯇꯧꯔꯛꯄꯗꯨꯅꯤ. ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯂꯤ. ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ. ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯊꯦꯡꯗꯕꯅꯤ. ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯍꯪꯒꯦ ꯍꯥꯏꯔꯒꯁꯨ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤ ꯂꯣꯏꯅꯗꯦ. ꯇ꯭ꯌꯨꯁꯟ ꯃꯐꯝ ꯑꯗꯨꯒꯤ ꯀꯣꯜ ꯅꯝꯕꯔꯁꯨ ꯌꯥꯎꯗꯦ. ꯑꯗꯨꯅ ꯇꯁꯦꯡꯅ ꯄꯥꯈꯠꯂꯤ. ꯃꯦꯝꯆꯥ ꯇꯞꯅ, ꯅꯨꯡꯁꯥ ꯊꯤꯅ ꯁꯣꯜꯂꯤ. "ꯍꯣꯏꯅꯦ ꯏꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ. ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ. ꯃꯥꯅ ꯇꯁꯦꯡꯅ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯃꯥꯕꯨ ꯂꯧꯕ ꯆꯠꯄꯤꯕ ꯌꯥꯏꯗꯅ. ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯇꯁꯦꯡꯅ. ꯍꯟꯗꯛ ꯃꯔꯛ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯕ ꯑꯃ ꯇꯧꯗꯦ. ꯑꯩꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅ ꯐꯔꯤꯗ꯭ꯔꯥ?" ꯏꯟꯗꯨ ꯃꯃꯧ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯇꯥꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. "ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯈꯔ ꯆꯠꯂꯒ ꯌꯦꯡꯉꯨ. ꯃꯇꯣꯝꯇ ꯂꯥꯛꯄꯗ ꯑꯃꯨꯛ ꯀꯤꯗꯨꯅ ꯂꯩꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯇꯦ. ꯆꯠꯂꯨ, ꯏꯃꯥ ꯌꯨꯝ ꯁꯪꯕꯤꯔꯝꯒꯦ." ꯃꯅꯦꯝ ꯑꯁꯤꯅ ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄꯁꯤꯗ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯦꯝꯆꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯃꯇꯣꯝꯇ ꯊꯣꯛꯂꯛꯏ. ꯂꯝꯕꯤꯗꯨꯗ ꯃꯇꯥꯡ ꯆꯥꯅ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄ ꯑꯉꯥꯡ ꯈꯔ ꯍꯦꯛ ꯂꯥꯛꯂꯦ. ꯃꯗꯨ ꯂꯥꯛꯄꯗ ꯃꯦꯝꯆꯥ ꯇꯍꯥꯅ, "ꯑꯩ ꯏꯕꯨꯡꯉꯣ, ꯅꯣꯏ ꯅꯆꯦ ꯃꯦꯂꯩꯗꯨ ꯑꯁ꯭ꯋꯥꯏꯗꯒ ꯎꯔꯝꯕ꯭ꯔꯥ? ꯅꯣꯏ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯄꯨꯟꯗꯕ꯭ꯔꯣ?" "ꯃꯥꯕꯣꯛ, ꯇ꯭ꯌꯨꯁꯟ ꯃꯐꯝꯗ ꯄꯨꯟꯗꯤꯌꯦ. ꯉꯥꯏꯍꯥꯛ ꯑꯣꯏꯈ꯭ꯔꯕꯅꯤ ꯃꯥ ꯍꯟꯈꯤꯕꯗꯤ. ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯎꯍꯧꯋꯦ. ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯤ ꯄꯨꯟꯗꯦ." "ꯍꯜꯂꯛꯇ꯭ꯔꯤ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯂꯒ ꯉꯥꯏꯔꯒꯦ." ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯃꯥꯗꯨꯅ ꯃꯥꯕꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯦꯂꯩ ꯁꯅꯥꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯂꯩ. ꯑꯗꯨꯅ ꯃꯍꯥꯛ ꯂꯝꯕꯤꯗꯨꯗ ꯒꯝ ꯂꯥꯛꯂꯦ. ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯆꯤꯜ ꯑꯗꯨꯗ. "ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯆꯩ ꯆꯥꯕ ꯇꯥꯔꯦꯗꯅ. ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯝꯗꯣꯏꯁꯤꯕꯣ? ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯁꯤꯡꯃꯛꯅꯤ. ꯄꯥꯈꯠꯂꯦ. ꯃꯤꯔꯣꯜꯒꯁꯤ ꯇꯤꯡ ꯆꯣꯡꯉꯦ ꯍꯥꯏꯕ. ꯃꯣꯏꯒꯤ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯋꯥꯏꯅ ꯁꯤꯗꯤ. ꯑꯩꯕꯨ ꯀꯩꯅꯨꯡꯒꯤ ꯅꯨꯄꯥ ꯀꯣꯏꯔꯨꯕꯅꯣ ꯍꯥꯏꯕꯅꯤꯗ." ꯑꯁꯨꯝꯅ ꯐꯤꯡꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥ ꯃꯦꯝꯆꯥꯒ ꯍꯦꯛ ꯊꯦꯡꯅꯔꯦ. ꯃꯆꯥ ꯑꯗꯨꯅ ꯒꯝ ꯂꯥꯛꯄꯗꯨꯕꯨ ꯎꯍꯧꯕꯅ ꯃꯆꯥꯒꯤ ꯃꯐꯝꯗꯒꯤ ꯃꯍꯥꯛ ꯆꯤꯡꯅꯕ ꯌꯥꯕ ꯐꯪꯗ꯭ꯔꯦ. ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯑꯃ ꯇꯧꯕꯅꯤꯅ ꯇꯁꯦꯡꯅ ꯅꯨꯡꯁꯥ ꯊꯤꯕꯗꯣ ꯈꯪꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯃꯉꯣꯟꯗ ꯄꯣꯛꯆꯩ. ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤ ꯌꯦꯡꯅ, "ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤ. ꯅꯪꯕꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯂꯩꯔꯨꯒꯦ? ꯑꯉꯥꯡꯁꯤꯡꯅ ꯅꯪꯗꯤ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯦꯅ ꯍꯥꯏꯔꯝꯃꯤꯗ." ꯁ꯭ꯋꯥꯏ ꯂꯥꯎꯏ ꯋꯥꯗꯨꯗ ꯃꯦꯂꯩ ꯁꯅꯥꯗꯣ ꯑꯗꯨꯅ ꯂꯠꯂꯤ ꯏꯛ ꯑꯥ ꯇꯧꯅ ꯈꯨꯝꯃꯤ. "ꯀꯩꯅꯣ ꯑꯩ ꯑꯣꯏꯔꯝꯃꯣꯏꯗ ꯏꯃꯥ. ꯃꯝꯂꯛꯄꯗꯨꯗ ꯑꯩ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯌꯦ. ꯊꯦꯡꯉꯦꯅ ꯒꯝ ꯂꯥꯛꯏꯁꯤꯅꯤ." "ꯍꯣꯏ, ꯂꯥꯛꯑꯣ. ꯅꯕꯣꯛꯅꯁꯨ ꯅꯪꯕꯨ ꯍꯜꯂꯛꯇꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯅ ꯂꯩꯍꯧꯕꯅꯤ. ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ. ꯃꯇꯝ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯅꯕ ꯇꯧꯒꯅꯨ ꯏꯕꯦꯝꯃ. ꯃꯇꯝ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯇꯝꯃꯨ. ꯈꯪꯂꯕ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ? ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯃꯉꯥꯜ ꯐꯪꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯃꯤ." ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯁꯨ ꯌꯨꯝ ꯌꯧꯔꯛꯂꯦ. ꯃꯕꯣꯛ ꯑꯗꯨ ꯃꯁꯨ ꯅꯨꯄꯤ ꯎꯕꯗ ꯄꯥꯈꯠꯂꯝꯕꯗꯨꯗꯤ ꯐꯔꯝꯃꯤ. ꯏꯟꯗꯨ ꯃꯁꯨ ꯏꯕꯦꯝꯃ ꯌꯦꯡꯅ, "ꯁꯅꯥ, ꯕꯨꯕꯣꯛꯀꯤ ꯁꯅꯥꯇꯣꯝꯕꯤ, ꯀꯔꯤꯒꯤꯅꯣ ꯏꯁꯨꯅ ꯊꯦꯡꯂꯤꯕꯕꯨ? ꯕꯨꯕꯣꯛꯇꯤ ꯅꯪ ꯊꯦꯡꯂꯛꯄꯗꯨꯗ ꯀꯌꯥꯗ ꯅꯨꯡꯁꯥ ꯊꯤꯔꯦ. ꯅꯪꯕꯨ ꯄꯔꯥ ꯐꯥꯗ꯭ꯔꯕ꯭ꯔꯥ ꯏꯕ?" ꯃꯦꯂꯩ ꯁꯅꯥ ꯅꯣꯛꯆꯩ. ꯃꯕꯣꯛꯅ ꯃꯥꯕꯨ ꯂꯨꯝꯅ ꯂꯧꯕꯗꯨꯕꯨ ꯎꯔꯒ ꯃꯕꯣꯛꯇ ꯌꯦꯡꯅ ꯆꯨꯝꯗ꯭ꯔꯤꯡ ꯈꯨꯝꯃꯤ. "ꯕꯨꯕꯣꯛ, ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕ."
ꯈꯪꯗꯕ ꯈꯔꯁꯨ ꯑꯣꯖꯥꯗ ꯇꯥꯛꯍꯟꯕ ꯑꯗꯨꯒꯤ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯅꯪꯒꯤ ꯀꯥ ꯑꯗꯨꯗ ꯄꯣꯊꯥꯖꯔꯨꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯇꯧꯅꯅꯕ ꯕꯦꯝꯃ ꯅꯪ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯦꯀꯣ ꯕꯨꯕꯣꯛꯇꯤꯅꯦ ꯅꯪꯒꯤ ꯑꯁꯥꯗ ꯍꯤꯡꯂꯤꯕꯅꯦ ꯏꯁꯨ ꯑꯐꯕꯤ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯃꯦꯂꯩ ꯁꯅꯥꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ ꯇꯞꯅ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯆꯩ ꯑꯗꯨꯒ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯐꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤꯗ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯏꯃꯥꯗ ꯕꯨꯕꯣꯛꯇ ꯃꯤꯅꯕ ꯊꯕꯛ ꯇꯧꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯑꯩꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯅ ꯉꯁꯥꯏ ꯃꯥꯅ ꯇꯧꯈꯤꯕ ꯃꯤꯅꯝꯕ ꯊꯕꯛ ꯈꯨꯗꯤꯡ ꯑꯗꯨ ꯎꯔꯛꯂꯤ ꯃꯤꯠ ꯑꯗꯨꯗ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯑꯁꯤ ꯍꯤꯌꯥꯏꯔꯦꯜꯒ ꯃꯥꯒ ꯎꯅꯁꯤ ꯍꯥꯏꯅ ꯂꯣꯟꯅ ꯃꯃꯥ ꯈꯪꯍꯟꯗ ꯄꯥꯏꯕ ꯐꯣꯟ ꯑꯗꯨ ꯄꯥꯎ ꯐꯥꯎꯅꯩ ꯇꯨꯏꯁꯟ ꯆꯠꯄ ꯁꯥꯗꯨꯅ ꯐꯤꯔꯣꯜ ꯈꯔ ꯃꯍꯥꯛ ꯍꯥꯞꯄꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯕꯛꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤ ꯃꯍꯥꯎ ꯈꯪꯅꯤꯡꯕ ꯅꯨꯡꯁꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯃꯉꯣꯟꯗꯒꯤ ꯈꯔ ꯍꯟꯕ ꯅꯨꯄꯥꯒ ꯑꯣꯏꯔꯦ ꯅꯨꯄꯥꯁꯤꯅ ꯈꯔ ꯗꯞ ꯇꯧꯔꯛꯄꯗ ꯃꯥꯅ ꯂꯣꯏꯅ ꯌꯥꯔꯝꯃꯤ ꯃꯦꯂꯩꯗꯣ ꯑꯁꯨꯝ ꯇꯧꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯍꯣꯇꯦꯜꯒꯤ ꯊꯕꯛ ꯈꯔ ꯆꯤꯜꯂꯤꯉꯩ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯅ ꯃꯥꯕꯨ ꯀꯥꯔ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯤꯌꯥꯏꯔꯦꯜ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯃꯥꯡꯗ ꯑꯐ ꯁꯥꯕ ꯃꯤꯁꯛꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩ ꯁꯅꯥ ꯑꯁꯤꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯎꯕꯗ ꯃꯍꯥꯛ ꯌꯥꯔꯅꯤ ꯈꯜꯂꯤ ꯑꯗꯨꯅ ꯆꯥꯟꯁ ꯂꯧꯕꯅꯤ ꯀꯥꯔ ꯃꯅꯨꯡꯗ ꯍꯤꯌꯥꯏꯔꯦꯜ ꯍꯔꯥꯎꯅ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯅ ꯍꯥꯏꯔꯝꯃꯤ ꯃꯦꯂꯩ ꯉꯁꯤꯗꯤ ꯅꯪꯁꯦ ꯅꯍꯥꯟꯈꯩꯗꯒꯤ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯕ ꯇꯥꯕꯤꯗꯕꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯁꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯉꯤ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯂꯧꯗꯨꯅ ꯍꯔꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯝ ꯄꯦꯟꯖꯩ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯦꯂꯩꯁꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯎꯠꯂꯤꯕ ꯀꯌꯥ ꯑꯁꯤ ꯇꯧꯁꯤꯟꯅꯕꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯗꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯥꯖꯔꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯃꯉꯣꯟ ꯇꯧꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯅꯪꯅꯕ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯌꯥꯅꯤꯡꯕ ꯐꯥꯎꯏ ꯀꯩꯒꯨꯝꯕ ꯌꯥꯗ꯭ꯔꯒ ꯍꯦꯛꯇ ꯊꯃꯣꯏꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯑꯗꯨ ꯇꯥꯏ ꯍꯥꯏꯔ ꯈꯨꯜ ꯊꯪꯅꯕꯁꯤꯗ ꯃꯤꯅ ꯑꯩꯕꯨ ꯇꯧꯉꯝꯕꯤ ꯑꯉꯥꯡꯅꯤ ꯍꯥꯏꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯄꯣꯛꯆꯩ ꯃꯁꯤ ꯅꯠꯇꯕ ꯑꯩꯁꯨ ꯅꯪꯒꯤꯅꯤ ꯍꯥꯏꯔꯒꯗꯤ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯝꯇ ꯂꯩꯇꯦ ꯃꯕꯨꯡꯅꯤꯡ ꯑꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯤ ꯇꯧꯕ ꯉꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯣꯃꯣꯟ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯆꯦꯜꯂꯁꯦ ꯑꯩꯈꯣꯏꯅꯤ ꯑꯗꯨꯒ ꯅꯪ ꯃꯈꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯑꯗꯨꯝ ꯇꯝ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯑꯣꯏꯅ ꯍꯣꯠꯅꯔꯒꯦ ꯅꯪꯒꯤ ꯏꯃꯥꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯅꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯗꯤ ꯍꯤꯌꯥꯏꯔꯦꯜ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯥꯕꯨ ꯑꯋꯣꯏꯒꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯋꯥꯈꯜ ꯑꯗꯨꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯅꯨꯄꯥ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯆꯩ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯥꯜꯂꯤꯕ ꯃꯥꯒꯤ ꯃꯊꯛ ꯊꯣꯡꯕ ꯃꯤꯅꯤ ꯋꯥꯈꯜ ꯑꯗꯨꯗ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯑꯁꯨꯝ ꯂꯦꯞꯇꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯗꯨ ꯍꯣꯇꯦꯜ ꯌꯥꯝꯅ ꯐꯖꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯃꯤ ꯒꯥꯔꯤꯗꯨꯅ ꯈꯥꯝꯂꯕꯗ ꯃꯦꯂꯩ ꯁꯅꯥꯗꯨ ꯇꯞꯅ ꯌꯧꯔꯕ ꯀꯩꯗꯧꯕꯅꯣ ꯇꯥꯏꯌꯥꯔ ꯃꯣꯏꯒꯤ ꯍꯣꯇꯦꯜ ꯐꯖꯕꯁꯤꯗꯗꯤ ꯑꯩꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯇꯨꯏꯁꯟ ꯆꯠꯄ ꯁꯥꯔꯒꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯃꯥꯅ ꯐꯥꯔꯒꯗꯤ ꯑꯩ ꯆꯩ ꯆꯥꯅꯤꯕ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ ꯀꯩꯅꯣꯝ ꯆꯥꯔꯒ ꯑꯗꯨꯝ ꯐꯠꯍꯟꯗꯣꯏꯅꯤ ꯅꯣꯏ ꯃꯃꯥꯅ ꯅꯉꯣꯟꯗ ꯐꯨꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯦꯟꯅ ꯈꯪꯅ ꯇꯧꯗꯣꯏꯅꯤ ꯍꯣꯏ ꯍꯥꯏꯅ ꯄꯥꯈꯪ ꯑꯃꯗꯤ ꯂꯩꯁꯥ ꯃꯆꯥ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯕꯤ ꯑꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯄꯨꯟꯅ ꯆꯪꯂꯛꯂꯤ ꯐꯅ ꯂꯩꯇꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯘꯞ ꯇꯧꯅ ꯍꯤꯡꯂꯛꯄꯅꯤ ꯑꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯈꯪꯅꯕ ꯃꯤꯅ ꯇꯧꯔꯒ ꯔꯨꯝ ꯑꯃ ꯔꯤꯖꯥꯔꯚ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯂꯤ ꯃꯦꯂꯩ ꯁꯅꯥ ꯍꯣꯇꯦꯜ ꯑꯗꯨ ꯆꯪꯂꯛꯄꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯑꯃꯗꯤ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯕꯦꯠ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯆꯥꯅꯕ ꯀꯌꯥ ꯊꯝꯃꯤ ꯍꯦꯛ ꯎꯕꯗ ꯆꯥꯅꯤꯡꯕ ꯄꯣꯛꯄ ꯃꯇꯝꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤ ꯃꯦꯂꯩ ꯁꯅꯥꯗꯣ ꯑꯃꯨꯛꯇꯪ ꯍꯤꯌꯥꯏꯔꯦꯜ ꯃꯉꯣꯟꯗ ꯌꯦꯡꯂꯝꯗꯨꯅ ꯆꯥꯅꯕ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯈꯤ ꯍꯤꯌꯥꯏꯔꯦꯜꯗꯨꯁꯨ ꯇꯞꯅ ꯏꯟꯅꯔꯛꯂꯤ ꯑꯗꯨꯒ ꯆꯥꯎ ꯅꯪꯅ ꯆꯥꯅꯕ ꯉꯥꯛꯇꯅꯤ ꯃꯦꯂꯩ ꯁꯅꯥ ꯍꯔꯥꯎꯅ ꯐꯃꯨꯡ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯆꯥꯅꯕꯗꯨꯕꯨ ꯆꯥꯕ ꯍꯧꯔꯝꯃꯤ ꯌꯥꯝ ꯅꯛꯅ ꯐꯝꯃꯤ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯒ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯐꯩꯒꯟ ꯑꯗꯨꯗ ꯇꯞꯅ ꯊꯦꯡꯂꯛꯏ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯅꯨꯄꯤꯗꯨ ꯅꯨꯄꯥꯗꯨꯗ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯇꯤꯡ ꯇꯤꯡ ꯆꯣꯡꯂꯛꯄ ꯍꯧꯏ ꯃꯇꯧ ꯑꯗꯨꯗ ꯚꯥꯞ ꯇꯥꯔꯗꯨꯅ ꯍꯤꯌꯥꯏꯔꯦꯜ ꯅꯣꯛꯃꯤ ꯇꯧꯅ ꯋꯥ ꯉꯥꯡꯂꯛꯏ
ꯁꯤ ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯑꯗꯨꯝ ꯆꯥꯎ ꯅꯪꯅ ꯆꯥꯅꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯔꯕꯅꯤ ꯑꯩꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯜꯂꯤꯕ ꯃꯤꯅꯤ ꯑꯩ ꯃꯤꯠ ꯉꯥꯎꯗꯦ ꯑꯗꯨꯅ ꯑꯩ ꯅꯪꯕු ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ ꯃꯤꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯗꯣꯏꯅꯤ ꯊꯥ 3ꯈꯛ ꯉꯥꯏꯔꯦꯗꯅ ꯑꯗꯨꯅ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯅꯅꯕ ꯅꯪꯒꯤ ꯍꯛꯆꯥꯡ ꯊꯋꯥꯏ ꯄꯨꯝꯅꯃꯛ ꯉꯁꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯣ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯄꯥꯝꯕꯁꯦ ꯑꯩꯒꯤ ꯑꯣꯏꯔꯤꯕꯤ ꯅꯪꯅ ꯑꯃꯨꯛꯇ ꯂꯣꯏꯅ ꯀꯣꯛꯍꯜꯂꯨꯕ ꯍꯪꯒꯣꯏꯕ ꯋꯥ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯏ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯑꯍꯣꯡꯕ ꯅꯥꯏꯕ ꯋꯥꯈꯜ ꯍꯥꯏꯕꯁꯤꯃꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯑꯁꯤꯗ ꯚꯥꯞ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯦꯂꯩꯁꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏ ꯍꯥꯏꯔ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅꯤꯅ ꯍꯩꯔꯥꯡ ꯑꯃ ꯆꯥꯔꯕꯗꯤ ꯈꯣꯏꯁꯤꯈꯥꯗ ꯃꯔꯨ ꯍꯣꯟꯒꯦ ꯍꯥꯏꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯝꯗꯧꯕ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯍꯥꯏꯅꯨꯕ ꯑꯩꯒꯤ ꯆꯠꯀꯗꯕ ꯄꯨꯟꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯅꯪꯗꯤ ꯑꯍꯜꯅꯤ ꯐꯩ ꯑꯩꯗꯤ ꯀꯝꯗꯧꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯂꯦꯞꯂꯤꯕꯁꯤꯗꯤ ꯃꯤꯂꯩ ꯅꯪ ꯀꯔꯤꯒꯤ ꯑꯩꯕꯨ ꯊꯥꯖꯗꯦ ꯑꯩꯕꯨ ꯅꯪ ꯅꯠꯇꯕ ꯅꯨꯄꯤ ꯀꯅꯥꯒ ꯀꯧꯅꯩ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯇ ꯅꯪ ꯑꯩ ꯆꯦꯜꯂꯁꯤ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯑꯩꯅ ꯀꯣꯛꯍꯟꯒꯅꯤ ꯃꯗꯨꯒꯤꯗꯃꯛ ꯅꯪ ꯀꯩꯒꯤ ꯆꯤꯡꯅꯔꯤ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯞꯀꯅꯤ ꯑꯩꯕꯨ ꯊꯥꯖꯧ ꯀꯗꯥꯏ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯤ ꯌꯥꯔꯨꯕ ꯑꯩꯕꯨ ꯑꯃꯨꯛꯇ ꯑꯋꯥꯕ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯁꯤ ꯅꯪꯅ ꯀꯣꯛꯍꯟꯕꯤꯔꯣ ꯋꯥꯍꯩ ꯑꯁꯤꯃꯒ ꯏꯔꯣꯏꯅꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏꯗꯨ ꯃꯥꯅ ꯄꯥꯏꯔꯒ ꯃꯉꯣꯟꯗ ꯁꯠ ꯑꯣꯟꯁꯤꯜꯍꯜꯂꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯑꯌꯥꯕ ꯄꯤꯔꯕꯣꯏ ꯋꯥꯍꯩ ꯑꯃ ꯌꯥꯅꯤꯡꯗꯕꯒꯤ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯍꯥꯏꯈꯤꯗ꯭ꯔꯦ ꯕꯁꯟꯇꯒꯤ ꯑꯍꯤꯡꯕ ꯃꯩꯗ ꯊꯥꯕꯜꯅ ꯏꯄꯣꯝ ꯍꯧꯔꯛꯄ ꯊꯥꯕꯜꯂꯩ ꯃꯍꯥꯛꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯂꯩꯔꯥꯡꯒꯤ ꯂꯩꯀꯥꯗ ꯈꯣꯏꯃꯨꯅ ꯇꯣꯡ ꯈꯧꯕꯨꯝ ꯊꯟꯅ ꯂꯩꯍꯤ ꯃꯍꯥꯛꯄꯨ ꯊꯛꯄ ꯂꯩꯔꯥꯡ ꯃꯥꯅꯁꯨ ꯂꯩꯍꯤ ꯃꯥꯕꯨ ꯄꯤꯊꯛꯄꯗ ꯍꯔꯥꯎꯖꯕ ꯇꯔꯪ ꯇꯔꯪꯕ ꯂꯨꯔꯨꯕ ꯏꯁꯤꯡ ꯏꯄꯥꯛꯇ ꯀꯪꯉꯥ ꯂꯥꯕ ꯑꯃꯣꯝꯅ ꯉꯛꯀ ꯊꯦꯡꯅ ꯀꯅꯥꯕꯨꯁꯨ ꯎꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯪꯁꯥꯔꯗ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯕ ꯃꯕꯨꯡꯉꯣꯒꯤ ꯅꯨꯡꯁꯤꯔꯕ ꯕꯥꯔꯁꯤꯒꯤ ꯁꯨꯔꯗ ꯃꯕꯦꯝꯃꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯇꯥꯎꯕꯒꯨꯝ ꯃꯄꯨꯡ ꯐꯥꯔꯕ ꯂꯩꯔꯥꯡ ꯑꯗꯨ ꯉꯁꯤꯗꯤ ꯇꯁꯦꯡꯕ ꯂꯩꯔꯥꯡ ꯑꯣꯏꯈꯤꯗ꯭ꯔꯦ ꯂꯩꯔꯥꯡ ꯂꯩꯀꯥ ꯁꯦꯠꯊꯔꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯆꯠꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯏ ꯃꯦꯂꯩ ꯁꯅꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯃꯁꯥꯗꯨ ꯀꯣꯛ ꯉꯥꯎꯔꯤ ꯌꯥꯝ ꯆꯣꯛꯊꯕ ꯑꯃꯒꯨꯝ ꯇꯧꯏ ꯌꯥꯏꯔꯦꯜ ꯃꯁꯥꯗꯨ ꯌꯥꯝꯅ ꯈꯦꯡꯕ ꯑꯃ ꯄꯣꯛꯆꯩ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯨꯞꯊꯅ ꯐꯝꯂꯤꯕꯗꯨꯕꯨ ꯎꯔꯒ ꯀꯩꯁꯨ ꯆꯤꯡꯅꯒꯅꯨ ꯑꯩ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯀꯅꯤ ꯂꯥꯎ ꯉꯁꯤ ꯑꯣꯏꯅꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯅꯪꯁꯨ ꯊꯦꯡꯅꯍꯜꯂꯗꯤ ꯍꯣꯔꯦꯟ ꯏꯃꯥ ꯍꯣꯏꯅ ꯑꯃꯨꯛ ꯆꯩꯕꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯊꯦꯝꯗꯨꯅ ꯃꯍꯥꯛꯄꯨ ꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯄꯅꯤ ꯑꯍꯥꯟꯕ ꯊꯝꯃꯣꯏ ꯑꯗꯨꯅ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯅ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯇꯧ ꯈꯨꯗꯤꯡ ꯂꯣꯏꯅ ꯍꯦꯛ ꯊꯥꯖꯕꯅꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯀꯧꯕꯗꯨ ꯐꯥꯎꯕ ꯇꯥꯗꯦ ꯃꯃꯥꯅ ꯃꯁꯥ ꯊꯦꯡꯂꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯃꯃꯥꯗ ꯌꯦꯡꯉꯤ ꯃꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯄ ꯃꯑꯣꯡ ꯑꯁꯤꯗ ꯈꯔ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯌꯥꯕꯒꯤ ꯏꯕꯤꯗꯦꯟꯁ ꯂꯩꯇꯦ ꯇꯞꯅ ꯃꯆꯥ ꯌꯦꯡꯅ ꯍꯥꯏꯔꯝꯃꯤ ꯃꯦꯂꯩꯌꯥ ꯀꯩꯗꯧꯔꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯪꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯥꯜꯂꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯃꯦꯂꯩꯁꯅ ꯃꯃꯥꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯁꯨꯝ ꯑꯦꯛꯖꯥꯝꯒ ꯀꯨꯏꯗꯕꯒ ꯀꯩꯒ ꯃꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯋꯥꯕ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯈꯟꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯁꯥꯒꯤꯗꯃꯛꯅꯤ ꯅꯃꯥꯏꯅ ꯋꯥꯗꯅꯕ ꯂꯣꯏꯅ ꯇꯧꯒꯅꯤ ꯅꯪ ꯄꯥꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯏꯁꯥꯒꯤ ꯑꯋꯥꯠꯄ ꯃꯃꯥꯅ ꯂꯩꯍꯜꯂꯣꯏꯌꯦ ꯚꯥꯞ ꯇꯥꯕ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏ ꯕꯩꯃ ꯅꯆꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯅꯦ ꯂꯥꯏꯔꯤꯛ ꯇꯧꯋꯣ ꯃꯦꯝꯆꯥ ꯃꯆꯥꯗ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯦꯂꯩꯁꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯃꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯏ ꯃꯍꯧꯁꯥ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯊꯥ 2 ꯍꯧꯈ꯭ꯔꯦ ꯂꯣꯟꯅ ꯊꯝꯕ ꯌꯥꯗꯦ ꯂꯣꯟꯅ ꯆꯥꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯗꯨꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨꯒꯤ ꯈꯣꯏꯖꯤ ꯈꯥꯗ ꯂꯋꯥ ꯃꯔꯨ ꯍꯨꯟꯈ꯭ꯔꯦ
ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯔꯤꯕꯤꯅ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯦ ꯃꯦꯂꯩꯁꯅꯥ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯇꯥꯠꯇꯤ ꯇꯧꯕ ꯇꯥꯇꯧꯕ ꯅꯨꯄꯥꯗꯨꯗꯤ ꯃꯥꯡꯕ ꯍꯧꯔꯦ꯫ ꯄꯥꯎ ꯅꯤꯡꯊꯤꯅ ꯐꯥꯎꯅꯕ ꯑꯃ ꯐꯪꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯦ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯑꯩꯅ ꯐꯪꯂꯕ ꯀꯥꯟꯗꯗ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨ ꯃꯦꯂꯩꯁꯅꯥ ꯃꯉꯣꯟꯗ ꯊꯣꯛꯂꯦ꯫ ꯃꯁꯤ ꯎꯡꯕꯁꯤꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯀꯨꯞꯅ ꯌꯦꯡꯂꯤꯕꯤ ꯃꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯋꯥꯁꯛ ꯆꯦꯠꯄꯤ ꯃꯦꯂꯩꯁꯅꯥ ꯃꯃꯥꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯦ꯫ ꯃꯍꯥꯛ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯂꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯑꯃꯗꯤ ꯃꯦꯂꯩꯁꯅꯥꯗꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯂꯝꯍꯥꯡꯑꯣꯏ ꯀꯔꯤꯑꯣꯏ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯎꯅꯗꯨꯅ ꯂꯩ꯫ ꯃꯦꯂꯩꯁꯅꯥꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤ ꯄꯦꯟꯗꯕꯗꯨꯅ ꯍꯦꯟꯗꯨꯅ ꯀꯞꯉꯥꯡ ꯉꯥꯡꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯃꯤꯅꯝꯃꯤꯅꯣ? ꯀꯩꯒꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯅꯣ? ꯑꯩ ꯀꯩꯋꯥꯏ ꯈꯪꯕ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯗꯕꯗꯣ? ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩ ꯀꯔꯝꯅ ꯌꯨꯝꯗ ꯂꯩꯌꯣ ꯍꯥꯏꯅꯣ? ꯑꯩ ꯀꯃꯥꯏꯅ ꯀꯨꯏꯅ ꯂꯩꯗꯣꯏꯅꯣ? ꯍꯤꯌꯥꯏꯔꯦꯜ, ꯅꯪ ꯑꯩꯁꯦ ꯑꯉꯥꯡꯅꯦ ꯍꯥꯏꯅ ꯎꯁꯤꯠꯇꯕ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ꯫ ꯑꯩ ꯂꯩꯁꯥꯕꯤ ꯑꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯩ ꯃꯃꯥ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯌꯨꯝꯗ ꯑꯩꯕꯨ ꯄꯨꯕꯤꯔꯣꯕ꯫ ꯍꯤꯌꯥꯏꯔꯦꯜ, ꯅꯨꯄꯤ ꯑꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕ ꯃꯤ ꯅꯠꯇꯦ꯫ ꯑꯗꯨꯅ ꯅꯨꯄꯤꯁꯤꯅ ꯐꯅ ꯀꯞꯄ ꯑꯣꯏꯔꯕꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛ ꯐꯥꯎꯗꯦ꯫ ꯇꯁꯦꯡꯅ ꯍꯤꯌꯥꯏꯔꯦꯜ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯪꯉꯣꯟꯗ ꯃꯤꯅꯝꯕ ꯇꯧꯗꯦ ꯃꯦꯂꯩ꯫ ꯑꯩ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯄꯥꯎ ꯐꯥꯎꯗꯕꯅꯤ꯫ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕꯗꯤ ꯇꯧꯒꯅꯨ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯂꯩ꯫ ꯑꯩ ꯃꯇꯥꯡ ꯈꯤꯇꯪ ꯆꯥꯗ꯭ꯔꯤꯌꯦ꯫ ꯍꯧꯖꯤꯛꯄꯨ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯅ ꯈꯪꯅꯔꯒ ꯑꯩꯕꯨ ꯀꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕ? ꯌꯥꯔꯣꯏ, ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯣꯏ꯫ ꯑꯩ ꯌꯨꯝ ꯆꯠꯂꯣꯏ꯫ ꯅꯪꯒꯤ ꯅꯥꯛ ꯂꯥꯛꯀꯅꯤ꯫ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯣꯏ꯫ ꯀꯞꯉꯥꯡ ꯉꯥꯡꯅ ꯃꯈꯥ ꯇꯥꯔꯛꯄꯅꯤ ꯃꯦꯂꯩꯁꯅꯥ ꯑꯗꯨꯅ꯫ ꯃꯇꯧ ꯑꯗꯨꯗ ꯍꯤꯌꯥꯏꯔꯦꯜ ꯁꯥꯎꯅꯤꯡꯕ ꯑꯣꯏꯔꯤ꯫ ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄꯨꯔꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ꯫ ꯃꯇꯝ ꯈꯔ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯥꯡꯍꯟꯈ꯭ꯔꯁꯤ꯫ ꯆꯍꯤ ꯈꯔ ꯋꯥꯏ ꯁꯪꯅ ꯑꯃꯨꯛꯇ ꯂꯩꯁꯤ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯌꯥꯎꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯅꯪ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯈꯪꯍꯧꯗꯦ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯈꯤ ꯃꯦꯂꯩꯁꯅꯥ ꯑꯗꯨꯅ꯫ ꯍꯤꯌꯥꯏꯔꯦꯜ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯦꯂꯩꯁꯅꯥ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨ ꯍꯥꯏꯅꯕꯒꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯇꯧꯁꯤꯟꯅꯗꯨꯅ ꯑꯩꯕꯨ ꯅꯀꯨꯠꯆꯜꯂꯤꯕ? ꯍꯥ? ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯀꯩꯒꯤ ꯃꯃꯜ ꯂꯩꯇꯅ ꯈꯜꯂꯤꯅꯣ? ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯃꯨꯕ ꯃꯤꯀꯨꯞ ꯑꯃꯅꯤ꯫ ꯑꯩ ꯉꯝꯃꯣꯏ꯫ ꯑꯩ ꯆꯥꯍꯟꯕ ꯉꯝꯃꯣꯏ꯫ ꯍꯤꯌꯥꯏꯔꯦꯜ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯕ? ꯑꯩ ꯏꯆꯥ ꯌꯥꯝ ꯅꯨꯡꯁꯤ꯫ ꯅꯪꯒꯤ ꯅꯔꯨꯝꯗ ꯑꯩ ꯂꯩꯒꯦꯕ? ꯑꯩꯕꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯨꯕꯤꯌꯨ꯫ ꯅꯪꯁꯦ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯕ ꯇꯥꯏ ꯍꯤꯌꯥꯏꯔꯦꯜ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯏꯆꯥꯁꯦ ꯑꯩ ꯃꯥꯡꯍꯟꯕ ꯉꯝꯃꯣꯏ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ? ꯌꯥꯔꯣꯏ, ꯏꯆꯥ ꯃꯥꯡꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯂꯩꯁꯅꯥꯗꯨ ꯄꯦꯟꯅ ꯀꯞꯄꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯅꯨꯄꯤ ꯑꯁꯤꯕꯨ ꯊꯦꯝꯐꯝ ꯑꯃ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯃꯦꯂꯩꯁꯅꯥ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯃꯅ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯇꯥꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯌꯦꯡꯕ ꯇꯥꯏ ꯀꯔꯤꯕꯨ ꯊꯣꯛꯄ ꯍꯥꯏꯅ꯫